Loyalam E-PAO tabiriba kudimapu Hidram Susmitana ayuki pau pizari ahanbada maruoiba headline. Thangjing Khubam da Kuki Singna cross Yungsilakhre. Kuki Singna mafam anida nomai Yungsilakhre. Chief Minister's coaching scheme for entrance examination to professional course hangdokre. Pau sandona pizari. Thangjing Khubam da Kuki Singna cross Yungsilakhre. Manipuri ge apun basaktam thugaina bahotna batanatana makhoi ge tongan ba lebak ama tanbagi mingda Kuki narco terrorist singna tampaki mafam singda nomai amadi bom kapsin bagi matakta maitei singi maru oiba laifam kayam uthatnaba thabak laptana paikhalagli. Thaurang sing asigi manung chana ngarang ayuk pung 6:30 taba matamda Moirang police station gi manung chana leriba ibudok Thangjing Khubam mayada Kuki narco terrorist ni chingnaba khutlai matik chana paiba miyoi singna cross mark yungsinduna laifam asibu makhoina khudum chana ba hotnaramle hari. Mamang thaktazu Thangjing Khubam da Kuki narco terrorist singna kayarak hana cross mark yungshin batanatana Khubam asi manghanaba thaurang kaya paikhakrabani. Thawong asi Thangjing Khubam da ningjariba maitei kaya na pendaba phongtokpaga loinana Manipur lengakna athuba matamda miyeng changduna lamdam asigi maru oiriba laining laishongi senglaba mafam sing asi ngak sembiyu haina phongdorakli. Kuki Singna mafam anida nomai Yungsilakhre. Kuki militant singna maitei khul singda nomai kapsinduna kaihoropagi thabak leptri. Ngarang su tongan mafam Imphal East amasung West ki mafam anida Kuki khulai paiba singna nomai kapsinduna lan kaihorakre. Thodok sing asigi matangda press na phangba paugi matung inna ngarang ayupung 12 minute yangkhairom tabada Imphal East district ki Mafau Dam police station gi manung chanbai itham Moirang purel amadi lai khongching mathak lomdagi maitei khul tamna nomai round kaya kapsinduna landarakhi. Kuki militant singna nomai kapsilakhiba aduda labukta thabak suduna leramba miyoi kaya mipainabadagi chenakhi. Mafam aduda leramba security forcing amadi khulngapo singnasu handuna nomai kapnakhi. Kuki militant singna nomai kapsilakhiba aduda mafam aduda leba ZRG kangbu amana nomai round kaya kapsinduna hankhi. Amaromda ngarang nunthil lamsang PS ki manung chanba kautruk maitei khulsingda Kuki militant singna nomai Yungsilakhre. Kuki militant sing aduna harau thelomdagi nomai adu kapsalakhibani adubu asok apandi yaukhide hari. Chief Minister's coaching scheme for entrance examination to professional course hangdokre. Chief Minister's coaching scheme for entrance examination to professional course haina mingthonba anoba scheme ama ngarang CM Nongthombam Birena CM Secretariat ke Darbar Hall da hodokre. Department of Education esna sinduna pangthokpa scheme hodopagi thoram aduda CM Birena hai. PM Modi gi miyeng makhada mahiroi singi tumlan chakki damak lengak asina makhal kaya gi scheme amadi project kaya paikhali. Masigi manung chana education sector da infrastructure sengapasu yauribani. Coaching scheme asi civil services aspirants singda akhanaba miyeng thamlaga state lengak na paikhatpani. Masigi manung chana mahiroi singda coaching tawibagi mathakta scholarship su pigani. Coaching class asi mapung fana yawba mahiroi singi oinadi atai competitive exam sinda layamna laina mai pakpangamgani. Coaching class asi online mota pangthokadaba oirabasu two-way interaction yahangani. Scheme asigi makhada khangalaba mahiroi singi oinadi coaching asi course fee khudingmak Department of Education esna puthokadabani. Maram aduna mahiroi singna khudongchaba asi lobaga loinana examination sing asida mai paknaba hotnasi coaching class asida yawba mahiroi singi markta Z netraga net examination da mai paklapa singi oina mahi masing tambada changba senfam khudingmak lengakna puthokani haiki. Donald Trump na US ki niputare suba president oiragani. US ki niputare suba president ki mikhalda yamna nakna lamba panakiba Democratic Party ki candidate Kamala Harris na electoral vote chaniga kunmari fangbada Republican Party ki mirep Donald Trump na electoral vote chanika humdrataret phangduna mai pakre. Ngarang lauthokiba mikhalgi phal aduda Donald Trump na yamna crucial aba state ahum Pennsylvania, North Carolina amadi Georgia dagi vote masing yamna phangki. Kamala Harris na Virginia amadi Hawaii state dagi vote phanglabasu mai pakpagi vote masing phangba ngamkhidabana Donald Trump na president ki mikhalda mai pakhibani. Private school gi rule sing semdok pinabat taksinkhre.
All Manipur Recognized Private School Welfare Association amadi United Association of Recognized School of Manipur anina punna sendona October 18 da Education Department School Section na thokiba notification da Manipur Private School Registration and Regulation Rules lising ani kunmarigi matangda yamna kopna khanaraba matungda rule aduda yauriba clause khara amuk hanna yengsindona semdok pinaba Manipur lenga ki mari lenaba singda Gerald amapi khre hari Gandhi Memorial Hall ngarang pangthokiba mifam aduda Manipur da leriba private school sing District Association sing CBSE da affiliate toraba school association sing amadi Catholic Educational Society Manipur gi apunba mihut singna saruk yakhi hari Indigo gi magazine da loktak tai inching bagi saktam haplapada apenba phongdorakli Laibak asida leriba airlines singi manungda khwaidigi masing yamna flight paiba singi manungda ama oiriba Indigo airline na tha khudingi phongba Hello 6E magazine da loktak paki ningthireba saktam ga loinana maitei nupina hirubak ta phamlaga inchingbugi ningthireba photo na chatliba tha November gi isugi makhumda chauna yaurapada lamdam asibu nungshijaba amadi loktak pat ka sagona dunla lakpa mi kayana thagatpa phongdorakli Indigo flight tongliba singna flight manungda panana bapiriba magazine Hello 6E gi chamaga nifunipan suba isu November thagi oina loktak pata injing bi nupi singna yamna haisingna hirubak ta phamnaga nga phabagi photo ama magazine asigi cover photo oina hapli Indigo gi flight asibu tongnuba singi manungda magazine asibu thengna kiba Imphal West ki Deputy Commissioner Thokcham Kiran Kumar Singh IAS na magazine adu give cover photo adu November 3 da mahaki Facebook page da thagalakpaga loinana mahakna ikai khumnaba ulagli amaromda thanga hisnam laikai dege NPP National People's Party Manipur gi General Secretary su oiriba Rusal hisnamna ngarang magazine asegi cover amadi manungda loktak ki matangda magazine aduda iriba warol sing adugi photo social media da thagalakhi masamak loktak mapal da charokhiba loktak pat ki fazaraba saktam amadi pat asiga sagona duna lakpa misak ama oina mahakna Indigo gi magazine adu urubada apenba phongdokpagi wafam sing mahaki post aduda phongdokli Hello 6E gi November gi isuda Karangching loktak tanga fadune hinghanabagi lambi oiriba ngami singi mahosagi oiba fasava saktam sing lamdam asigi sangai festival gi matang Orange Festival na chingba kaya gi matang de yauri Lamdam sida santi hanjilakle haiduna maru oiba isu singda yashinaba toroi haina Chief Minister na phongdorakli Lamdam asida santi hanjalakle haiduna aikhoina kaidongnungda maru oiba isu singda yasinaba toroi lengak asinasu chap chaba phirep lauri haina Chief Minister Nongthombam Biren Singhana phongdokhre Ngarang Chief Minister Coaching Scheme for Entrance Examination to Professional Courses Scheme Manipur gi Chief Minister N Virena Hudopagi Thoramda wafam asi phongdokhibani Chief Minister Secretariat tat Laiba Darbar Holda Pangthokiba scheme adu hotopagi thoramda Education Minister Thonozam Basant Kumar PWD Minister Govindas Konthozam Health Minister Dr. S Ranjan Labor Minister S Dingo amadi Atei official singsu saruk yakhi ngarangi thoram aduda Chief Minister na makhatana hai aikhoigi state asida higher education saruk yabagi chang asi yamna wali Triple IT gi function ama yaurubada Triple IT gi mahiroising adugi marakta lamdam asidagi amata yauramdaba thengnabada nungaitaba phauki madugi nungaitaba adu koknaba kari tausige haina Chief Secretary amade atai official singa wari saba horakpadagi ngarangi scheme asi online da G amadi NEET ki damakta khalaba mahiroising amade parents singbu thagatpa phongdoki UPSC ki damakta khalaba mahiroising na mai pakhrabadi yamna fare aduga khalaktabasu makha taba competitive exam singdadi makhoi soidana mai pakpa ngamgani haiki Artist singna mama laibak nusibagi ithil ama miyamda pinaba hotnagadabani haina Narendra Ningombamna phongdokhre Hauziki matam asidadi artist singna mama laibak nusibagi achoba ithil ama miyamda pinaba hotnagadabani haina matam amagi saknairaba Lila Roy Narendra Ningombana phongdokhre Wafam asi ngarang Alternative Theatre Group ki mapan suba mapok kumonga mari lenena Brahmapur nahabam laikai gi community hall pangthokpa thoramda mahakna phongdokhibani Thoram aduga mari lenena Indian Red Cross Society Manipur State Branch ki chairman su oiriba Narendra Ningombana paumi singda hai tongan ba art form gi artist sing asi aikhoigi khunai amadi punsi role ga aduki matik mari lenei artist sing lerek taba matamda aikhoigi mamal yamlaba tongan ba art form kaya mutnabagi machak oigadori
Art form sing mangkhiba haibasi lamdam asigi khunai masak mamaga pangkhak oigani. Hauzik tholiba lal asina maram oiraga tongan ba art form gi artist sing aduki matik chaitheng phangdaba natte. Artist kaya ama hingnabagi lanfamda mayoknari. Matang asida aikhoina ningsingba yabadi ing kumja lising amaga chanipan maudra mathoigi Anglo Manipuri war gi matungda anauba art form ama oina khongjom praba sofangluki. Lamdam asigi miyamna Japan lan haina khangnakiba malemge anisuba lanjaw matam adudasu lekai da art kamari lenaba thoram kaya pangthoki. Tongan ba theater group forward linkhatnaduna lalge chiteng phanglaba miyamda hingbagi inot hapki. Matau asumna hauzik thokliba lal asida Manipurgi apunba saktam ngaknabagi damak chongthorakliba volunteers singi pukning thaugatnaba artist singna achoba thodang loba chungani. Loinana hingbada Pumbangna raba miyamda punsigi anoba mahau ama pinaba artist singna hotnaba mathautai. Aikhoi lansu thengnasi aduga leibaki mit nakong oigadaba anoba wakhalun kayasu artist singna puthoknaba hotnaminasi. Matang asida Manipur lengaknasu art ki anoba production kaya puthokpa ngamnaba ehenba mityeng changduna senthang khara kaithabirabadi artist singna miyamgi thogal mapung phana pangthokpa ngamgani haiki. Free medical camp ama yauna pangthokiba thoram aduda social scientist Dr. Danabir Laisram amasung Sangit Natak Academy Awarded Saugrapam Hemantana Presidium membersing oina saruk yakhi. Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumateng pangbiyu. Aroibada maruoipa pau Amukka Hanna pizari. Thangjing Khubamda Kuki Singna cross Yungsilamle. Kuki Singna mapam anida nongmai Kapsilakhre. Chief Minister's Coaching Scheme for Entrance Examination to Professional Course Hangdokre. Matang asida ayuki pau piba loizare Loyalam E-PAO tabiriba khudimapu Amukka Hanna khurumjari.